Panchayat meekhal leinana pangthokpa thouram amada Pahalgam Terror Attack mari leinaba wapham kaya phongdoklubagi maral da Assam ki Dhing AC MLA Aminul Islam Police na NSA ki Section 3 Close to Makhada Detain thamkhre hairi MLA Aminul Islam Police na detain tokiba do Nagon District Police ke SP na submit tawrakiba report amada yumfam oirakani SP na lankhalakpa report atu matung ina Nagon District ki DC na MLA ki mathakta NSA panaba notice issue to Assam ki law and order kaihandana ba khungthang ase lokat khibani haidi hiramasi committee leinana Assam ki Chief Minister Himanta Biswa Sarmana hai Kangluk Masal ke marakta thazaba manghanna ba amadi national security da singna ba wapham kaya phongdoklubagi ase lenga na kaidongda iyengdon leiroi thawung ase mayokta akan legal action lokat loinana Assam ki tangdu leita da ba ngak sendna thamna ba ngakpigani Assam ki tangdu leita ba ngak sendna thamna ba panagani hainam phang makha tana phongdokhi